Sinthai Story Manipuri channel asigi maikaidagi Thoithoi Gurumayumna taramna okjari. Ngasi amuk mayamgidamakta wari ama puduna lakjari. Wari asigi mamingdi Apanggi Laibak. Wari asibu khut thabiraklibi Pinky Tongbram. Writerna wari asi ijarakpa matamda soikhilankhiba yarabasu mayamna ngakpiyu. Matam amada khungang amada tomal kauba nupa ama leirami. Mahaki nupi amadi machanupa Apangga makhoi ahum leirami. Apang asi yamna panglami. Mapabung tomalna thabak ingkhang suduna yum adu purami. Matam khara haukrabagi tung tomal adu leikhidraba matungda mama ibemhalna Apangda hairami. Ibunga choba imane kaithelda thoktuna thum kabar tawge khalli. Natrabadi imungse yamna warani. Asumna haiduna mama ibemal adu kaithelda thum lalonba chatkirami. Apangna yum adugi thaba ingkhang tawduna leirami. Nongma ibemalna ibungo imana puragliba thum asi ningthina thamu haiduna thum bora khara pirami. Apangna hoi ima thum bora sing asi kadaida thamni kachinda thamle uchina chikthalani kang khada thamle chaloi. Asumna wakhal tarakpana Apangna leire pukhigi thongra makhada hekta thamagi kanana su uraroi adudi haiduna thamlami. Apangna chak insang thongduna mama ibemhal aduga chak chaba loiraba matungda tumkhirami. Nungalaga ibemhalna ibungo imagi Apang ngarangi thumsingdo amukta puthorao ima kaithelda chatlage haiduna hairami. Apangna hoi ima aikoi ani chatlaga laurase. Kadaida thamlino ibungo? Ima aikoi ki pukri thonga makhada thamambani. Ibemhalna imana mafam chana phajana thamo haiba natro. Asumna makhoi ani adu thongra tamna laklami. Yengluba matamdadi thum adu amata leiramdri. Mama adudi makok paiduna phamthakre. Haifam khangdana tuminna yengduna leirami. Tanja aduda Apangna nga singse thumdu loina chabadagi mabukse kayada noirino makhoi singsina aikhoigi thumdo loina chaba loiramani hairami. Ibemal adu nganglurabasu karisu kanararoi khanduna asumna hairakhi. Ibemhalna he imagi Apang nang sibu kari hairaga gyan tarakadabano khangdre imadi ngana bu thum chaba haunabro asidine nangna isingda thamlubada loina thumsing ase tumkhrabani. Thumdi isingda thamba yadeko imagi Apang. Asumna matam khara haukrabagi tungda mama ibemal adusu ishorgi khuya khada changjakhirami. Apang adusu khul thangnabadagi nupi ama laurami. Magi nupiga loinana ingna chingna panduna leijarami. Nongmadi Apangna magi law adu ngaktuna leijaringaida sorareldagi sagol ama paitharaktuna mahaki lawdagi phau kaya ama chathoklami. Apang adu yamna saurami. Apangna kanagi sagolno aigi lawdagi phau chathoklibase khanganido ngasidi matik chaba chairak pigedo asi haiduna lawrakta tuminna sot break laudana kuntha chatkiduna lawda phau chariba sagol adugi tanja yengduna oi thangma makhong adu tap paiduna konkhre. Sagol adu khangprek khangnaduna khangchong chongkhatlaga atiyada yangna paikhatlami. Apang adu asum wangna paikhalakpa aduda sagol adugi makhung adu kanna kolami. Asumna paikhalakpana nungshitki koyom kaya lanthokraduna sorarengi Laibak yorami. Taibang mina changna Laipak sorarel yorakpa aduda lainingthau sorarelna ngakladuna warambumba hanglami. Apangna lainingthau sorarelda makoknona khuramduna lainingthau sorarel paibung sagol asina aigi lawdagi phau kaya chathokhribaduda sauniman khraduna magi makhong asi kolubada mafam asi yorakpani. Apanggi mabuk lomdaba wangangda peladuna laining thawna hairakpoire fare nangi law manghankriba sagol asi aigini madugi mamal oina nangonda sana khawjaw lupa khawjaw kaya pirage maduga koknarasi. Laining thawgi manai mayamna sana khawjaw lupa khawjaw mayam ama puthoraklaga Apangda sinarami. Apang adu hanagi matawgum sagol aduna magi lawbuk tana thinbirami. Apangna wari pumba magi nupida lirami
ꯍꯧꯖꯤꯛꯇꯤ ꯂꯥꯏꯔꯕ ꯑꯄꯪ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨ ꯁꯅꯥꯅ ꯃꯅꯥ ꯑꯗꯨ ꯂꯦꯛꯊꯔꯦ꯫ ꯑꯄꯪꯅ ꯂꯩꯔꯤꯕ ꯂꯩꯀꯥꯏ ꯑꯗꯨꯗ ꯑꯁꯤꯡꯕ ꯅꯨꯄꯥ ꯑꯃꯁꯨ ꯂꯩꯔꯝꯕꯣꯏꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯗꯤ ꯄꯣꯠ ꯌꯣꯟꯕꯤꯅꯤ꯫ ꯑꯄꯪꯒꯤ ꯅꯨꯄꯤꯅ ꯄꯣꯠ ꯂꯩꯕ ꯂꯥꯛꯄ ꯃꯇꯝꯗ ꯁꯅꯥ ꯃꯇꯨꯡꯒꯁꯦ ꯍꯦꯛ ꯄꯥꯝꯃꯨꯗꯅ ꯄꯤꯔꯝꯕꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯑꯄꯪꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯗꯨ ꯉꯛꯅꯈ꯭ꯔꯦꯗꯣ꯫ ꯅꯣꯡꯃꯗꯤ ꯑꯁꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯄꯪꯗ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯂꯩꯗꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯤ ꯑꯣꯏꯔꯛꯄꯒꯤ ꯋꯥꯔꯤ ꯑꯁꯤ ꯍꯪꯂꯝꯃꯤ꯫ ꯑꯄꯪꯅ ꯃꯕꯨꯛ ꯂꯣꯝꯗꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯑꯄꯪꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯁꯤꯡꯕ ꯅꯨꯄꯥ ꯑꯗꯨ ꯁꯣꯔꯥꯔꯦꯟ ꯆꯠꯅꯤꯡꯕꯅ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯦꯗꯣ꯫ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛꯀ ꯆꯠꯁꯤ ꯍꯥꯏꯅꯔꯦ꯫ ꯑꯄꯪ ꯑꯃꯗꯤ ꯑꯁꯤꯡꯕ ꯅꯨꯄꯥ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯄꯪꯒꯤ ꯂꯧꯕꯨꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯂꯧꯔꯤꯗ ꯂꯨꯝꯗꯨꯅ ꯂꯩꯔꯤꯉꯩꯗ ꯇꯟꯖꯥꯗꯨꯗ ꯁꯒꯣꯜ ꯑꯗꯨ ꯄꯥꯏꯊꯔꯛꯂꯝꯃꯤ꯫ ꯑꯄꯪꯅ ꯃꯥꯡ ꯊꯥꯔꯒ ꯇꯨꯃꯤꯟ ꯆꯪꯈꯤꯗꯨꯅ ꯁꯒꯣꯜ ꯑꯗꯨꯒꯤ ꯃꯈꯣꯡ ꯑꯗꯨ ꯀꯣꯟꯈ꯭ꯔꯦꯗꯣ꯫ ꯃꯗꯨꯗꯒꯤ ꯑꯃꯨꯛ ꯑꯁꯤꯡꯕ ꯅꯨꯄꯥ ꯑꯗꯨ ꯑꯄꯪꯒꯤ ꯃꯈꯣꯡ ꯑꯅꯤꯗꯨꯗ ꯇꯞꯅ ꯄꯥꯏꯔꯒ ꯑꯃꯨꯛ ꯀꯣꯜꯂꯝꯃꯤ꯫ ꯁꯒꯣꯜ ꯑꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯑꯇꯤꯌꯥꯗ ꯌꯥꯡꯅ ꯑꯁꯨꯝ ꯄꯥꯏꯈꯠꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯃꯊꯪ ꯌꯥꯟꯕꯒꯤ ꯐꯤꯚꯝ ꯑꯗꯨ ꯑꯣꯟꯊꯣꯛꯄꯒꯤ ꯃꯇꯧ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯈꯔ ꯋꯥꯡꯅ ꯄꯥꯏꯈꯠꯂꯛꯄ ꯃꯇꯝꯗ ꯑꯄꯪꯗ ꯑꯁꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯁꯨꯝ ꯍꯪꯉꯛꯄꯣꯏꯔꯦ, "ꯏꯇꯥꯎ, ꯅꯪꯗꯤ ꯍꯣꯔꯦꯜ ꯁꯅꯥ ꯂꯨꯄꯥ ꯀꯌꯥꯝ ꯂꯧꯔꯛꯀꯅꯤ?" ꯑꯄꯪꯅ ꯀꯔꯤꯁꯨ ꯈꯟꯗꯅ ꯆꯥꯡ ꯇꯝꯒꯦ ꯈꯟꯗꯨꯅ ꯃꯈꯨꯠ ꯑꯅꯤ ꯑꯗꯨ ꯑꯁꯨꯛ ꯌꯥꯝꯅ ꯍꯥꯏꯔꯒ ꯁꯒꯣꯜ ꯑꯗꯨꯒꯤ ꯃꯈꯣꯡ ꯀꯣꯜꯂꯤꯕ ꯑꯗꯨ ꯀꯣꯛ ꯍꯦꯛ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤ, ꯑꯄꯪꯅ ꯃꯊꯛ ꯊꯪꯂꯒ ꯑꯁꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯥ ꯊꯪꯂꯒ ꯋꯥꯡꯅ ꯇꯥꯔꯛꯇꯨꯅ ꯂꯩꯃꯥꯏꯗ ꯇꯥꯁꯤꯟꯈ꯭ꯔꯦ꯫ ꯃꯈꯥ ꯊꯪꯕ ꯑꯁꯤꯡꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯈꯨꯗꯛꯇ ꯁꯤꯈ꯭ꯔꯦꯗꯣ꯫ ꯑꯄꯪꯗꯤ ꯃꯔꯥꯏꯕꯛ ꯐꯕꯅ ꯁꯤꯍꯧꯗ꯭ꯔꯦ꯫ ꯑꯄꯪ ꯑꯗꯨ ꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯃꯁꯥꯒꯤ ꯂꯟ ꯊꯨꯝ ꯃꯌꯥꯝ ꯑꯗꯨꯒ ꯂꯣꯏꯅꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈ꯭ꯔꯦ꯫ ꯃꯤꯒꯤ ꯃꯔꯥꯏꯕꯛ ꯐꯔꯛꯄꯗ ꯈꯛ ꯀꯜꯂꯛꯄ ꯍꯧꯅꯗꯦ꯫ ꯑꯄꯪꯒꯤ ꯃꯔꯥꯏꯕꯛ ꯐꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯀꯜꯂꯛ ꯆꯥꯎꯕ ꯑꯁꯤꯡꯕ ꯅꯨꯄꯥ ꯑꯗꯨ ꯑꯔꯦꯝꯕꯗ ꯋꯥꯊ꯭ꯋꯥꯏ ꯊꯥꯗꯨꯅ ꯁꯤꯈꯤ꯫